Hauzi Ukraine amasum Russia ni gi marakta thokliba conflicts gi matangna myamda update pijaramge US ka Hakthengnana lan songnarpa yai Russia United States na fana haisingna khonarabasu Ukraine na kulai piba masum hena sawbu kulai piba sina US amasum Russia gi marakta Hakthengnana lan songnarpa yabi gi khudong thiba lei haina Russian Deputy Foreign Minister Sergeyna phongdokre US na Ukraine HIMARS rocket system piragane hana laukthokraba matungda Ryabkov na wafam si haikibani Russia gi manungda leiba target singda kapsin mangamgadaba khulai di piroye dubu Ukraine masagi leibak manungda lanthingnana ba khulai oina pinaba lepani haina US na phongdokibu wafam ama Russian diplomat asina reject tokhi lan hena kansilakpa yaba mongda khulai supply tawba haibisi US amasum Russia gi marakta Hakthengnana lan soknarakpa yabi khudong thiba yamna leheli Ukraine gi issue matang da Russia ga ungkhatnaba hantananaba US na hawkibu sai kaya sida karimata honakide haina su Ryabkov na haiki amaromdana Israel na Iran da missile attack tawnabagi lan tamkhre Israeli military na ngasi masagi aircraft kaya marum puthuktu na yamna thapa target da air strike tawbagi lan tamkhre yamna thapa target hairibisi Israel gi number 1 yeknabu oiriba Iran da attack tawbagi wafamni haidi amasum exercise adu Mediterranean samudra da pangthokibani maduda aircraft sing yamna thakna paiba atia da thawhanba masum athapa da leiba target te attack tawbagi thabak yawki haina Israeli army na ki army na exercise adugi ate akupa marol di phungdokidi adubu masigi exercise asi Iran da landaba tambani haibisi yamna mek singli Shia Muslim singi dharma gi leader singna panba Israel bu tumna manghanana pandam thamba maramna Israel nasu Iran bu yamna yingthiri Iran nuclear khulai paina bo hona basi Israel gidamak yamna nungnang bu pukli Iran gi nuclear program asi red line an Tourakpa matamda Israel na masa matum tigi oiba mawongda attack tawgani haina yamna mayek singna khangali haina su paus na palakli atopa pawmana Putin nai haiba wafam foreign minister na reject tokre Russian president Vladimir Putin yamna aruba mongna nari sahi ahungi matam thakre haiba report kya lakraba matungda Russian foreign minister Sergey Lavrov na wafam do aran bani haina kakthakre handaki sahi sida masagi sahi humdra sugodoriba Putin asi cancer amasum Parkinson's disease naduna masagi amna sokshilakle Ukraine thokliba lan asina maram moiduna marks amuk hena nare haina confirm di tawdob report singda phongdokhi friends TV gi interview amada wangang mada Lavrov na ngaudriba mi amatana Putin nabigi khudam uroi hain phongdokhi Putin si mahaki sana thaknaba polam sing atopada hana test taholi amasu mahaki staff sing su manakta yamna naksina lephandi haibigi report su leiri Putin gi matang da update laklibisi Ukraine gi nongpokta leiba Severodonetsk city da Russia namasum Ukraine gi lanmi singa marakta block kudingna tamthiba mongda ko thokna ringe amasu maduna maram oiduna Russia gi manungda khoiram ko saunaba kya leiramgadra haina singna ringai talaktani nakoina mahak Putin screen da yengba masuma ki paujil sing taba madi pabiyai mak nare haina tonga santuklibi singi Wakhal hanthaba ngambagi sang adugi matung ina wanthok pisanu haina Lavrov na haiki mifam kya da Putin gi thaina gi video recording sijinare haiba report sing su lakli masina Russians authoritarian leader sigi haksel ri phibam da yamna singnaba pokhali mamai mamit iha hagatpa masum yamna sona su uba leader asi Wakhal su choirabara haina singnari FSB gi officer amana media outlet singda phongdokiba matungina Putin sayesi ahumdagi hena hinglaro hari British intelligence ki source na su Putin gi haksel gi phibam yamna sokchilakle haina phongdoki haina pausna makhatarakli makhasa tharakpoina to paukhrana Russia ga lan songnabada nongmada Ukraine gi miyoi humfudagi na samasi Zelensky Ukraine gi president Volodymyr Zelensky na Haikhre madudi Russia ga soknari lan adu nongmada market lebak ki lanmi humfudagi na sama phawbu si amadi lanmi sangaram asu apanangli Zelensky na wafam se US based Newsmax TV gi interview amada phongdokibani Ukraine's Forms News Agency ki report na haidi Zelensky gi warol palladuna report aduna hai haujuk lairiba phibam madu yamna loi landa siduna aikoi gi lanmi sing nongmoda humfudagi ne samarom mangshilakni amasum landa
ꯂꯥꯟꯃꯤ ꯆꯥꯝꯃꯉꯥꯔꯣꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤ ꯍꯧꯖꯤꯛ ꯂꯥꯟ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯐꯤꯕꯝ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯃꯁꯨꯡ ꯈꯥ ꯊꯪꯕ ꯗꯣꯅꯦꯠꯁ ꯑꯃꯁꯨꯡ ꯂꯨꯍꯥꯟꯁ ꯑꯁꯤꯅꯤ ꯖꯦꯂꯦꯟꯁꯀꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯄꯨꯇꯤꯟꯅ ꯂꯥꯟ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯔꯁꯤꯌꯥꯟ ꯇ꯭ꯔꯨꯞꯁꯤꯡꯅ ꯏꯅꯧ ꯅꯧꯅ ꯑꯣꯠꯅꯩꯕ ꯑꯃꯗꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯉꯩ ꯃꯔꯛꯇ ꯃꯥꯂꯦꯝꯅ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄ लेपकदबनी हौजिक्ति महक नाइतोम ताबगुम उरी मालेमना मतम सुपदा महकपु तंजा अमा पीबगुम तौरी मसी अथिंगबसिंग मपुंग फाना चटनहनदबदगिनी जेलेंस्की की मतुंगिना पुतिन अमसुंग रशियागी असोनबदी खरा पिकपा युमथंगनरिबा लेबाक अमाबु पाइसनबा ngamdabada natana महकपु लुसिंगबा अमा ओइना मफमदगी सिंथुबा ngamdabasini Ukrainians leaders asina makatana haiki maduri leba amagi lusingba hatnaba honaba haibasi asonba mani magna wangang duna maki apamba khanganba ngamdrabadi madusu asonmani khwaidigi maruoiba asoibadi lan haukiba sini makhoida asonba lei haibasi lan asin usari lan tawraga madugi pandam ama oina leba amabu paishinba ngamdaba haibasi asonmani amuksu atopa leba adugi lusingba adugi imungna karigumba ama thuhanba पामलबदी मधु पॉलिटिकल्स मियेंगदा करिगुंबा अमत तौबा ngamdabaga manai haina Zelensky na makhatana sa phungdokhi makasa tharakpoina amaromdana United States na Ukraine gi lusingba singna pamliba medium range rocket system sing piragani Donbas region da Russian forcing da athingba pinaba khonabada sijinanabagi damak Ukraine gi lusingba singna demand tawduno lakpa marueba khulai ama oiriba I-Tech medium range rocket system khara leba sida tharagani haina lepa pokpa numita Biden administration na laptokre rocket system singa do US na Ukraine pigadaba $million satret ki anobus security matiengi saru amani maduda helicopter sing javelins anti tanks weapon system technical vehicles sing amasum spare parts sing yauri haina senior administrations official anina phongdoki United States na Ukraine na advanced rocket system pinanaba warep lawraklibasi Kiev na Donbas region da sathiraba Russians artillery barracking thengnabada mateng pangabagi tamaktani amaromda Washington na Ukraine lan cancel hangadaba mawong da Russia gi manung hanjina leiba target sing da hit tawba ngamba khulai sing di piroi haina lakthokpa leikrabani New York Times ta phongkiba Gates ACM the President Joe Biden Ukrainian singna hena advanced oiraba rocket system singama sum ammunition sing piragani haibisi confirm toki madu Ukrainian forcing bu leba sigi lanbung da leiriba maruiba target singa accurate oina target tawba ngamana bagi damaktani haina su Biden administration gi masak maming phongdok ningdaba seniors officials sing haki United States na Ukraine da Russia manungda strike tawba ngamba rocket system sing tharoi haina ningthokaba numita President Biden na phongdokibani experts sing na hairi madudi border ga yamna naksinaba maphamdagi khulai system kudima Russia manungda kapsinba yai yumsakisa numike athengbada khangangadoriba aids package adu mahausana kilometer 100 rom lapa mafam singda leiba target sing yobu ngamba medium range ki rocket sing ni haina official sing aduna su phongdokhi haidi amasum Ukrainians lusingba singnadi makoina Russian territory da rocket kapsiloi haina US official singna thajaba pikhrabani US official amana phongdokhibada advanced rocket system singna Ukrainians forcing bu Ukraine gi manungda leiriba Russians assessing hena accurate oiba target tawba ngamhangani haina su paus na makhatana su phongdokhi aduga hausikoi na dimya paus matanga se lusinjarage amasum pathoksa ki soikiba lankiba kaya yaursu mem ngakpigani amasum matam gi oiba maruibi pausing su mem da lepa leitana update pizarake na su channel sigi maikei digi mem gi famda thamjari and thank you